Uniform setuna law and order ngakliba singna mayai kaba nisa saba amadi sijinnariba sing leingakna mityeng changbiu nisa thingba yauragasu yadaba tuminna leiragasu nisa yole haina maral sijinbagi thong yaningde haina khergaw makha leikaidagi yumkhaibam nazakatna phongdorakli wafam asi hauki badhagi kunipanda Impal East Police ke cyber team amana khergaw makha leikaidagi miyoi ahum drug container kuntraga konana farba matung leikai asimaki miyam amabu drug yole haiduna tharakkiba police ki sterol bu yaningdaba utuna pangthokkiba pawgi mifam amada phongdokkibani khergaw makha leikaida leiba yumkhaibam nazakat ki sangaida laikai miyam yauna pangthokkiba pawgi mifam amada nazakatna makha taraduna hauki bathagi kunipanda miyoi ahum phakraba matung nisa yonba singni haiba laikai asigi miyoi kunipan yauba lesama puduna laklaga miyoi sing adubo police ta kaukhatlaba matung ngarang amuk hana miyoi 38 yauba les amada mahak amadi atei miyoi khara hapchilakpa asi yamna laibak thibani thaudo asimak laikai asidagi police constable oina thabak tawriba case asibu handle tawbada yauriba miyoi amagi khuzil thawrang oigani hariba constable asi mahak masamak drug sijinnaba khak natana yonbagi thabak chathai haibagi khudam sangdam matik chana leirabasu ngasi fawba karishu tawdana leiba asi uniform setuna leiraba singna drug yonba amadi sabada athingba leitabra haiba wafam phongdokki masiga loinana thawdo asibu mari Taudo asibu Chief Minister amadi mari leinaba singna mityeng sangbiduna achumaran chidokpiu haina appeal tawki Mungda tawraga praja akoi roja thasidi yamna charak chahingnaba tawriba makhoigi aranbaduna makhoina kupsallaga akhoibu laikasida hoi makhoina tawrakpadu kaisu kaidi afaba tawrakpada akoi handagi drug ki damoktadi support tawra lai thingba lakpada am ai isamak drug thingamba kanda Impal East Porompat PS ta drug yonba am pharaga rehabilitation center da thammubagi ai numit mangani lokapta thamkheba adugi kaidobo matamda aisi court puthokpada honorable justna police na tawjagadamni hairakpadagi ai bail pirakpa numitudagi ai drug thingba lepchaki lepidi police na tawgadabni police na thingibana khoyoina pharabani na haibadagi ai lepchabani adu drug thingba yaro haiba tuminna leire yole haiba karam maina tawraga akhoisi laigadoribano honorable chief minister gi punging jing sanjaraga sengna hajari Amaromda mifam aduda saruk yakibi aribam ongbi thoibisna gobi laikai asigi nupi amana su makha tarduna thoibisna masamak mahaki punshi nisa yonbagi thabak tawraktri adubu wasim haina khangnaba police constable asiga nungaina daba khara laibadagi mahakpusu nisa yole haiduna maral sirakpa asi yaningde constable wasim amadi mahaki imung manungna nisa yonbagi khudam sangdamdi matik chana lai haiki loinana miyoi asina police ta piriba paw mari leinaba singna cross check tawbiu thoibisna mamang matamdagi hona police na nisagi mayokta changsilliba khongjangda mateng kaya pangduna lakpa mishak amani haiba wafam singaloinana uniform set pasingna sathariba aran pasing asibu chief minister na mityeng changbiu haiba wafam phongdokki Isadi maruk tau bani, ai isana masanu ngai tena lai bada ai bu paisa khomba thoibi gi imung da salan bani, ai na paisa khomba satto matanda rabi khali nupina batin da hapaga number 4 ke tra Manipur aga thoibi da pi basa ai isamak saki ne ko to saka wa wai lake dress saka moina sumai tau radi misam parjati kari waini misam parja kari waini dress saka moina pho dress ki marunda sumai na number 4 rolati misam parjati kari waini aduga masaga morpa kupchanna bai damakta iran leijata ba aibu mabu ni sathing bata magi mari mata aina pharu bagini mala aibu ngase nungai ta bai laman khumisi